ꯇꯧꯕꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯄꯨꯔ ꯆꯠꯇꯣꯏꯅꯦ ꯃꯌꯥꯄꯨꯔ ꯆꯠꯅꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯑꯦ ꯄꯩꯁꯥꯁꯤ ꯂꯩꯔꯦ ꯑꯇꯩ ꯂꯣꯏꯅꯃꯛ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝ ꯁꯨꯡꯉꯥꯏ ꯉꯥꯏꯕꯤꯔꯝꯗꯦ ꯃꯣꯏꯅ ꯍꯥꯟꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯕꯣꯕꯣꯛꯅ ꯉꯥꯏꯕꯤꯔꯤ ꯃꯌꯥꯄꯨꯔ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯃꯈꯥ ꯍꯥꯞꯀꯠꯂꯒꯦ ngasi uki breakfast to bomda ngairi tan ngairi do aina ngasi si fruit lili je to kyam humang choge do khangna ba thanki si gi fruit lit bane asina sukha roti oin tawre sabji ji nga gi do mana male you see all the guys how is sukha roti no how sinen how ba sukha roti ga henjang di manam ngarang man thiu do tawdra ba sida Oke, kalau dan gas memang masalah. Jadi haure, jadi turun jadi masak saja itu. Oh, ada sempat lalu ya, sakau je ya deh, mana jam ni senjak se. Paham sih? Baik, oh ada deh na. Ini lagi deh. Bukti sih di kana nasi sana ya ni. Ni jam luar apa? Kalau tidak. Ticket ka famne si jira ge jale je se lan de to si ge thong gi da to si gi ticket che lupa hum bi je si jina a do ri ba open noi ba hi je si da tong de ne a ge hi ji da ai di hi ya ham bu tong de ne ai kya tar ko de gi si da macha ju lai re ai di kum da re kem dog de kem lieng de kum da ro to Vida sigi ticket sina mathak kupta bine arna sadi padan sa maning de ai di turen chwaina turen apa apa ku u je sinu ai haba na sida mathak kuppa de asidina lupa taruk pi bai khangda na soire lupa taruk pi je ka ga sida nu aina phamaga chat ka da bo oirame arna myam na kakpada di asidoina ka ga chat piyo khoi di nu sa ju sai do phambam ju leite sigi khoi na tong di gari macha gumba adagi cycle gumba tong na ba male sim na aruga sijina khoi gi to aina hai Jadi aku meet orang nak buat mana kau ini jadi. Kamu ada experience mana ni sih? Saya live box yang sih di numit tu ya, yo. Sudah mulai dari satin nama dah pelak sanggrep tu. Ada idea pilot itu sudah paham. Masa ke satin jalan tu re. Usam ni kaya tu ai free tu. Wah cot pun re apa? Cot le tu orang kangre. Free je. Sahabat jang je. Saya kau ni kalau kau tiket tu sudah jauh utuh ba. Tiket tu untuk sudah dalam dunia tiket saya. Jadi sangat ni sana. Kalau sudah gari ni am kham ngai le re kau mau kubina ba. Mau am tu kau jara ni. Lupa kian no kai no tu saya hai rakyat. Ya, mau gari je pipa ni aku peluk tong beat re. Kamu sudah gasi saya somta tong re. Sudah aigi tim musik tong nama tim. Sangat lo tim. Kalau malah ada elektrik lang na. Am pasal ni je orang dong malah. Saya apa rai je. Hari ini je laksan saya je ingat kanda. Weather je summer na tahu winter ko mula laksan ko ay. Saan ni? So camera pun sendiri. Jadi nama ko salah tangai je camera hai rakte. Kalau ya berapa ya dah berarti hungry. Sila re, Manipur. Koi si dia cang pada camera hai rakte. Jadi nama ya ramani. Ina ko pahek cang pada ina ko paga laiba yumamu re. Ada dia koi je SINAM tu mula ke. Yupi bambi amam ni re. Aduga
ꯀꯗꯣꯝꯗ ꯆꯪꯗꯣꯏꯅꯣ ꯈꯪꯗꯦ ꯑꯣ ꯁꯣꯝꯗ ꯆꯠꯇꯧꯅꯦ ꯆꯥꯛꯁꯨ ꯁꯤꯗ ꯆꯥꯗꯣꯏꯅꯦ ꯆꯥꯛ ꯁꯤꯗꯩꯗ ꯇꯤꯀꯦꯠ ꯀꯛꯑꯒ ꯁꯤꯗꯩꯗ ꯆꯥꯛ ꯆꯥꯗꯣꯏꯅꯦ ꯍꯦꯛ ꯆꯪꯉꯛꯄꯒ ꯆꯥꯛꯀꯤ ꯇꯤꯀꯦꯠ ꯍꯥꯟꯅ ꯀꯛꯍꯧꯒꯗꯧꯅꯦ ꯍꯥꯏ ꯑꯗꯨꯒꯤ ꯆꯥꯛꯀꯤ ꯇꯤꯀꯦꯠ ꯀꯛꯄ ꯆꯪꯈ꯭ꯔꯦ ꯑꯩꯈꯣꯏ ꯂꯟꯁꯀꯤ ꯀꯛꯐꯝꯁꯦ ꯁꯤꯗꯩꯗ ꯃꯈꯟ ꯃꯈꯟ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯌꯥꯎꯕ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗꯩꯗ ꯃꯃꯥꯡꯗꯁꯨ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯃꯍꯥꯄ꯭ꯔꯁꯥꯗꯤꯅ ꯍꯥꯏꯔ ꯂꯣꯏ ꯊꯥꯔ ꯂꯩꯔꯦ ꯑꯗꯨꯗꯩꯗ ꯆꯥꯅꯤꯡꯕ ꯃꯐꯝ ꯑꯃꯗꯩ ꯀꯛꯇꯣꯏꯅꯦ ꯁꯤ ꯒꯦꯠꯁꯦ ꯁꯤ ꯒꯦꯠꯁꯤꯗꯩ ꯍꯦꯛ ꯆꯪꯉꯛꯄꯒ ꯁꯤꯒꯤ ꯂꯟꯁꯀꯤ ꯀꯛꯐꯝꯁꯦ ꯂꯩꯔꯦ ꯑꯗꯨꯗꯤ ꯁꯤꯗꯩꯗ ꯍꯥꯟꯅ ꯇꯤꯀꯦꯠ ꯀꯛꯊꯣꯛꯑꯒ ꯊꯝꯍꯧꯒꯗꯕꯅꯦꯅ ꯍꯥꯏ ꯑꯩꯈꯣꯏ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕꯩ ꯍꯦꯠꯅ ꯁꯤꯟꯕꯤꯈ꯭ꯔꯦ ꯁꯤꯅ ꯁꯦꯀꯦꯟ ꯍꯦꯠ ꯍꯣꯏ ꯄꯨꯂꯞꯀꯤ ꯕꯣꯕꯣꯛꯅ ꯍꯩꯅꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯁꯤꯁꯦ ꯑꯗꯣ ꯃꯍꯥꯎ ꯃꯈꯜ ꯃꯍꯥꯎ ꯌꯦꯡꯉꯣꯕꯣ ꯄꯨꯡ 2 ꯁꯤꯗ ꯊꯥꯔꯦ ꯇꯥꯏꯃꯤꯡ ꯀꯩꯀꯥ ꯂꯣꯏ ꯊꯥꯔꯦ ꯄꯨꯡ 1 ꯄꯨꯡ 2 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯣꯝꯗ ꯁꯥꯡꯅ ꯆꯠꯂꯒ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯌꯣꯜꯂꯤ ꯁꯤꯗꯩꯁꯤꯗ ꯃꯣꯏ ꯃꯌꯥꯝ ꯇꯨꯄꯤ ꯂꯩꯕ ꯆꯪꯈ꯭ꯔꯦ ꯂꯩꯔꯣ ꯇꯨꯄꯤ ꯕꯣꯕꯣꯛꯁꯨ ꯇꯨꯄꯤ ꯎꯞꯊꯈ꯭ꯔꯦ ꯅꯩꯈ꯭ꯔꯦ ꯕꯣꯕꯣꯛ ꯅꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯃꯤꯁꯨ ꯄꯤꯡ ꯃꯆꯨ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯁꯤꯁꯦ ꯃꯃꯜ 120ꯅꯦ ꯍꯥꯏ ꯑꯗꯨꯒ ꯃꯃꯜ ꯇꯥꯎ ꯌꯥꯗꯦ ꯃꯃꯜ ꯇꯥꯎ ꯍꯥꯏꯕ ꯌꯥꯗꯦ ꯕꯣꯕꯣꯛꯁꯤ ꯍꯧꯖꯤꯛ ꯅꯩꯈ꯭ꯔꯦ ꯋꯥꯏꯠ ꯑꯃ ꯂꯩꯔꯦ ꯁꯤꯒꯥꯔꯤ ꯁꯝꯕꯨ ꯃꯥꯜꯂꯦ ꯅꯪ ꯃꯣꯏ ꯃꯌꯥꯝ ꯇꯨꯄꯤ ꯃꯈꯟ ꯎꯞꯈ꯭ꯔꯦ ꯑꯩꯁꯨ ꯑꯝꯇ ꯌꯦꯡꯒꯦ ꯃꯐꯝꯁꯦ ꯁꯤ ꯎꯔꯨꯝ ꯂꯥꯡꯉꯦ ꯑꯗꯣ ꯈꯨꯠꯁꯥꯝ ꯇꯧꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯐꯣꯟꯁꯦ ꯍꯤꯠ ꯑꯞ ꯇꯧꯕꯒꯤꯀꯣ ꯁꯤꯒꯤ ꯃꯐꯝꯁꯦ ꯍꯤꯠ ꯑꯞ ꯇꯧꯕꯒꯤ ꯐꯣꯟꯁꯦ ꯀꯨꯜ ꯗꯥꯎꯟ ꯇꯧꯍꯜꯂꯣꯅ ꯍꯥꯏ ꯚꯤꯗꯤꯑꯣ ꯂꯦꯞꯄꯗ ꯂꯨꯄꯥ 100 ꯄꯤ ꯁꯤ ꯕꯤꯜꯗꯤꯡꯁꯦ ꯂꯥꯏꯒꯤ ꯃꯟꯗꯤꯔ ꯀꯩ ꯃꯟꯗꯤꯔꯅꯣꯗꯤ ꯈꯪꯗ꯭ꯔꯤ ꯐꯖꯁꯦ ꯁꯤꯗꯩꯁꯦ ꯌꯥꯝ ꯐꯖꯅ ꯊꯥ ꯂꯩꯔꯝꯃꯦ ꯀꯔꯤꯝ ꯄꯨꯁꯟ ꯌꯥꯔꯝꯗꯦ ꯁ꯭ꯋꯥꯏꯁꯤꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯦꯟ ꯀꯦꯃꯦꯔꯥ ꯀꯥꯎꯟꯇꯔꯅ ꯊꯥꯔꯦ ꯁꯤꯗꯩꯗ ꯂꯣꯏ ꯊꯅꯝꯗꯣꯏꯅꯦ ꯀꯔꯤꯝ ꯄꯨꯁꯟꯕ ꯌꯥꯗ꯭ꯔꯦ ꯁꯤꯗꯩꯗ ꯉꯁꯥꯏꯒꯤ ꯃꯐꯝꯗꯨꯗꯁꯨ ꯐꯣꯟ ꯄꯨꯁꯟꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯁꯤ ꯃꯐꯝꯁꯤꯗꯩꯁꯨ ꯁꯤꯗ ꯑꯩꯈꯣꯏ ꯂꯦꯞꯄꯤ ꯁꯤꯒꯤ ꯃꯅꯨꯡꯒꯤ ꯚ꯭ꯌꯨꯁꯤꯡꯗꯨꯗꯤ ꯃꯤꯠꯅ ꯂꯥꯛꯑꯒ ꯌꯦꯡꯗ꯭ꯔꯒꯗꯤ ꯌꯦꯡ ꯐꯪꯉꯔꯣꯏ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯁꯣꯝ ꯁꯥꯏꯗꯇ ꯀꯥꯡ ꯃꯆꯥ ꯀꯥꯡ ꯑꯃꯁꯨ ꯂꯩꯔꯦ ꯐꯣꯟꯁꯦ ꯄꯨꯁꯜꯂꯒ ꯆꯪꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯐꯣꯟꯁꯦ ꯃꯄꯥꯟꯗ ꯃꯣꯏ ꯊꯝꯐꯝ ꯀꯥꯎꯟꯇꯔ ꯃꯌꯥꯝ ꯂꯩ ꯑꯗꯨꯗ ꯊꯅꯝꯗꯣꯏꯅꯦ ꯑꯗꯨꯅ ꯑꯥꯏ ꯑꯦꯝ ꯁꯣ ꯁꯣꯔꯤ ꯃꯅꯨꯡꯒꯤ ꯐꯖꯕꯁꯤꯡꯗꯨꯗꯤ ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯎꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯎꯗꯣꯏꯁꯦ ꯃꯌꯥꯝꯗꯣ ꯎꯍꯟꯕꯗꯤ ꯉꯝꯃꯔꯣꯏ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯍꯣꯔꯦꯟ ꯇꯝꯖꯔꯛꯀꯦ ꯁꯤꯗ ꯑꯁꯤꯒꯨꯝꯕ ꯕꯦꯒꯁꯤꯗ ꯍꯥꯞꯆꯤꯜꯂꯒ ꯁꯨ ꯀꯥꯎꯟꯇꯔ ꯊꯥꯏꯁꯦ ꯂꯣꯏ ꯍꯥꯞꯆꯤꯜꯂꯝꯗꯣꯏꯅꯦ ꯑꯁꯣꯝꯗꯅ ꯃꯣꯕꯥꯏꯜ ꯀꯥꯎꯟꯇꯔ ꯂꯩꯔꯦ ꯁꯤꯗ ꯃꯣꯕꯥꯏꯜ ꯀꯩꯀꯥ ꯂꯣꯏ ꯍꯥꯞꯄꯝꯗꯣꯏꯕ ꯁꯣꯝ ꯁꯥꯏꯠꯀꯤ ꯕꯣꯕꯣꯛꯁꯤꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯥꯏꯠ ꯁꯣꯝ ꯁꯥꯏꯠꯀꯤ ꯕꯣꯕꯣꯛꯁꯤꯅ ꯑꯩꯈꯣꯏ ꯕꯥꯒꯤ ꯁꯥꯏꯠ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯄꯨꯔ ꯀꯣꯏꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯝ ꯃꯌꯥꯄꯨꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕꯁꯤꯡꯗꯨꯗꯤ ꯐꯣꯇꯣ ꯀꯩꯀꯥ ꯅꯝꯕ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯅꯝꯃꯛꯇ꯭ꯔꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯔꯦꯄ꯭ꯂꯤꯀꯥ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯏ ꯑꯗꯨꯗꯩꯗ ꯌꯥꯎꯔꯛꯄꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ